One man organization amani haina Assam Amadi Manipur gi Mapanda Leiriba Meeyam na Henna Khangnaraba All Assam Manipuri Youth Association Aamya asi mamangi ahal laman singna Meeyam gi khanduna tawramba thabak sing natana hojik Aamya gi oiba activities amata leitre haina All Assam Manipuri Student Organization AMSU gi advisor Saikom Komlakantana Fongdokre ngarang Silchada leiba Elora Hotel la pangthokiba paugi mifam amada wafam asi Komlakantana Fongdokibani ngarang pangthokiba paugi mifam aduda AMSU Central Committee gi advisor Saikom Komlakanta Vice President Seram Pariton, General Secretary Asangbam Swapan, Assistant General Secretary Panjobam Indrajit, Finance Secretary Asangbam Rohan Amadi, AMSU gi Thomi Kyasu Saruk Yaki, Mifam Maduga Mari Lainana Komlakantana Hai, Manipur gi Social Media Krada Aamya gi Chief Advisor, Kundal Ketri Mayumna Thoki by Statement Amada, Saikom Komlakanta asi Matam Pumada Bisnupriya gi Mayoka Laiba Anti Bisnupriya Social Activist AMANI HAINA, Pongdo Kiba Wapamdu Yamna Laibak Tibani, Mahak Anti Bisnupriya Activist Nate, Manipura Tokpa Taudo Watok Kuding Magta Amsugi Maikadigi, Matam Pumada Tengaduna Lakli. Bisnupriya gi isu asi yamna liraba matam kya gi mamangdagi laklaba isu amani matam amada Manipuri Bisnupriya amadi Manipuri anigi marakta achoba wathok kaya Assam yauna tongan ba state singdasu isu asi thoki isu adugi matangda Supreme Court phawbada yauki hojik isu asi leitaba maramna miyam nungsi chanana hingminari bani hairi Manipur gi mafamda khundariba ngakpigani Manipur gi Mapanda Leiriba Manipuri sing punsinaba hotnabada AMSUna achoba thodang lauduna lakli haina su fongdoki ngarang si Manipur gi social media kharada Aamya gi punjalaiba inaoduna magi statement khara ai tare phangere madegi oja Komlakanta si Bisnupriya gi mayokta matam punukta laiba anti Bisnupriya activist ni haina magra phongdopire aina hajengi I anti Bisnupriya activist natte Manipur gi any mayokta tawgo bitamda ekoi AMSU gi laikai dagi madu matam punamata thenadu lai thenadu su lakani the Bisnupriya gi issue si yamna liraba 1934 dagi hauraba issue mani aduna masigi matang sida matam amada Bisnupriya amadi Bisnupriya Manipuri amadi Manipuri ani gi marakta Manipuri haibo hai si prefix suffix matangda achoba wathok ya thokre soibasi Assam ko dunate Tripura Bangladesh hariba mafam sidasu masigi chawru mami taki Nakalamurobda paugi mifam atuda saruk yakiba AMSU gi Vice President Seram Paritona Fongdorakpada handak numit kharani asida social media singda AMSU gi Senior Advisor oina thabak puriba Saikom Komlakanta gi mathakta Aamya gi Chief Advisor Kundal Ketri Mayumna Komlakanta hairiba misak asi anti Manipuri Bisnupriya ni hairibasi AMSU gi maikidigi yamna akan mamongda condemn tawi hanadagi Akoi masel nungsi sanana laiminaramba adu thodok asina furup ani gi marakta AMSU wasi Manipuri Bisnupriya Society gi maikaidagi tokhaina inthokna basinba thawang amani haiki Under the Supreme Media on the social media, the Central Committee, Senior Advisor on the Leiriba, Oza Komlakanta Tata, Tuanba Organization, Heptare, Youth Organization, Aamya, Ozasibu, Bisnupriya Manipuri, anti activist in Havasi, AMSU, Male Listen, the Jakamu, the Kanento, Furuaniki Mayokta, Akoisibu, AMSU Sibu, Bisnupriya Manipur Society, the Akoyam, Tokhaina, the Hennabamu, the Chamber, Adumala, Henna Logi, Vasi, AMSU, the Asotak, the Kanento, very Vasi Atum, the Leiriba Organization, Mayamsinasu, Masije, love you at the end, whatever you see,